ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ 𝐴 ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛꯇꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯃꯩꯀ꯭ꯔꯨꯛ ꯃꯅꯝꯅ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯂꯤ꯫ ꯍꯪꯕ ꯌꯥꯏ, ꯃꯇꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯑꯌꯨꯛꯀꯤ ꯌꯥꯍꯧꯗ꯭ꯔꯤꯕ ꯃꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯂꯩꯔꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯕꯥꯃꯣꯟ ꯏꯃꯨꯡꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯋꯥ ꯃꯈꯣꯜ ꯇꯥꯗ꯭ꯔꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯍꯣ ꯊꯧꯔꯥꯅꯤ ꯏꯕꯦꯝꯃ, ꯍꯣ ꯇꯥꯗ꯭ꯔꯣ ꯅꯣꯏꯕ ꯊꯧꯔꯥꯅꯤ? ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯨꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯒꯣꯄꯥꯜꯗꯣ ꯊꯣꯔꯛꯇꯨꯅ, ꯑꯩꯃ, ꯏꯟꯗꯣꯟꯆꯥ ꯀꯩ ꯂꯩꯔꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ? ꯍꯧꯖꯤꯛꯁꯦ ꯉꯜꯂꯤꯕ꯭ꯔꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯗꯧꯔꯦ꯫ ꯏꯟꯗꯣꯟ, ꯆꯥꯛ ꯆꯥꯗ꯭ꯔꯤꯈꯩ ꯑꯌꯨꯛꯅꯤ꯫ ꯍꯩ ꯌꯥꯔꯦ, ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯅꯪ ꯑꯃ ꯒꯣꯄꯥꯜ꯫ ꯀꯗꯥꯏ, ꯅꯆꯥ ꯅꯨꯄꯥꯗꯣ ꯁꯧꯒꯠꯇ꯭ꯔꯤꯕꯣ? ꯏꯁꯨ ꯅꯨꯄꯥꯒꯤ ꯃꯔꯨ ꯀꯣꯛꯄꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯍꯥꯏꯈꯤꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯍꯩꯃ, ꯏꯟꯗꯣꯟ, ꯑꯩ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨꯈꯤꯒꯦ, ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ? ꯏꯆꯥ ꯅꯨꯄꯥꯁꯨꯅꯦ ꯁꯥꯎꯕꯗ ꯂꯣꯏꯍꯧꯔꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯍꯥꯏꯌꯨ, ꯑꯩ ꯆꯠꯂꯝꯃꯒꯦ꯫ ꯑꯍꯜ ꯑꯗꯨ ꯉꯥꯡꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯍꯩꯕꯨ ꯐꯪꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯃꯤꯅ ꯇꯨꯝꯕ ꯍꯧꯗꯣꯛꯄꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯒꯣꯄꯥꯜ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯍꯣꯏ, ꯊꯧꯔꯥꯅꯤ ꯇꯥꯕ꯭ꯔꯥ? ꯊꯧꯔꯥꯅꯤ? ꯊꯧꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯣꯏ ꯃꯥ, ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯣ? ꯅꯆꯥ ꯅꯨꯄꯥꯗꯤ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯣ, ꯑꯩ ꯑꯣꯏꯅ ꯁꯤꯗꯧꯔꯦ ꯅꯪꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ꯫ ꯍꯦꯔꯥ, ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯕꯗꯧꯅ ꯍꯧꯖꯤꯛꯇ ꯅꯆꯥ ꯆꯥꯎꯔꯀꯥꯟꯗꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯗ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯊꯣꯛ ꯆꯠꯈꯤꯅꯤꯀꯣ ꯉꯁꯤ꯫ ꯏꯍꯦ, ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯜꯂꯕꯣꯏꯔꯦ ꯊꯧꯔꯥꯅꯤ? ꯀꯔꯤꯅꯣ, ꯉꯁꯥꯏꯗꯒꯤ ꯈꯨꯃꯥꯡꯁꯤꯗ ꯂꯦꯞꯄꯒ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯑꯃ ꯄꯥꯝꯕꯤꯔꯛꯂꯕ꯭ꯔꯣ? ꯍꯣꯏ, ꯅꯪ ꯈꯨꯆꯥꯎꯁꯤꯅ ꯊꯥꯔꯛꯂꯕꯗꯤ ꯐꯖꯔꯤꯕ ꯅꯃꯥꯏꯗꯨ ꯇꯣꯔꯣꯕꯣꯠ ꯃꯥꯅꯤꯗꯨ꯫ ꯈꯪꯖꯔꯦ, ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯊꯤꯔꯦꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯍꯦ, ꯊꯧꯔꯥꯅꯤ, ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯒꯦꯅꯦ? ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯉꯔꯥꯡ ꯆꯤꯡꯍꯤ ꯁꯝꯕ ꯂꯥꯡꯈꯤꯕ ꯅꯪꯒꯤ ꯑꯈꯣꯏꯕ ꯁꯝꯂꯥꯡ ꯋꯥꯏ ꯋꯥꯏ ꯇꯥꯕꯗ ꯎꯕꯗ ꯑꯩꯗꯤ ꯏꯄꯥꯏ ꯍꯧꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯁ, ꯌꯥꯔꯦꯁꯦ, ꯑꯩꯅ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯅꯆꯥ ꯅꯨꯄꯥꯗꯤ ꯌꯥꯍꯧꯈ꯭ꯔꯕ꯭ꯔꯣ? ꯈꯪꯗꯦ, ꯃꯥꯕꯨ ꯉꯔꯥꯡ ꯍꯜꯂꯛꯄ꯭ꯔꯣ? ꯈꯪꯖꯗꯦꯗ, ꯑꯩꯅ ꯍꯥꯟꯅ ꯇꯨꯝꯃꯤꯗꯨꯗꯤ ꯑꯩ ꯀꯌꯥꯗꯒꯤ? ꯌꯦꯡꯉꯨꯁꯣ ꯃꯥꯒꯤ ꯐꯃꯨꯡꯗ꯫ ꯃꯃꯥ ꯊꯧꯔꯥꯅꯤꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯃꯨꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯑꯣ ꯏꯒ꯭ꯌꯥ, ꯅꯆꯥ ꯅꯨꯄꯥ ꯂꯩꯇꯤꯌꯦ, ꯉꯔꯥꯡ ꯍꯜꯂꯛꯇꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯁ, ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯏꯟꯗꯣꯟꯆꯥ ꯂꯥꯛꯂꯝꯕꯅꯤ, ꯑꯉꯥꯡ ꯃꯔꯨ ꯀꯣꯛꯄꯒꯤ ꯍꯥꯏꯈꯤꯕꯅꯤ, ꯂꯥꯛꯇꯦꯅ ꯁꯥꯎꯔꯝꯕꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ꯫ ꯃꯤꯒꯤꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏ, ꯀꯝꯗꯧꯅꯤ? ꯑꯩꯒ꯭ꯌꯥ, ꯑꯃꯨꯛꯇ ꯊꯤꯔꯨꯁꯣꯃꯤ꯫ ꯀꯔꯥꯏꯗꯅꯣꯕ ꯑꯩꯅ ꯃꯥꯕꯨ ꯊꯤꯗꯣꯏꯁꯤꯕꯣ? ꯍꯥꯏꯅꯔꯤꯉꯩ ꯌꯨꯝꯒꯤ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯅꯥꯍꯜ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯊꯣꯛꯂꯛꯏ꯫ ꯂꯣꯏꯔꯦ ꯃꯇꯧꯗꯨ, ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯑꯉꯧꯕꯗꯨ ꯑꯃꯨꯕ ꯑꯣꯜꯂꯦ꯫ ꯌꯦꯡꯕꯗ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ꯫ ꯃꯆꯥ ꯎꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯤ? ꯍꯥ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯥꯏ, ꯆꯠꯂꯣ, ꯅꯁꯥꯗꯣ ꯁꯦꯡꯗꯣꯛꯂꯨꯁꯣ꯫ ꯏꯟꯗꯣꯟꯆꯥ ꯀꯧꯕ ꯂꯥꯛꯂꯝꯃꯕꯅꯤ꯫ ꯍꯣꯏꯅꯦ ꯏꯃꯥ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯋꯥꯡ ꯊꯪꯕ ꯂꯧꯕꯨꯛ ꯃꯅꯥꯛꯀꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯃꯥꯏꯃꯨ, ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯀꯟꯅ ꯊꯛꯂꯤ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯐꯖꯅꯗꯤ ꯆꯜꯂꯤꯍꯦ꯫ ꯏꯇꯥꯎ ꯃꯥꯏꯃꯣ, ꯑꯩꯗ ꯅꯠꯇꯦ, ꯅꯪꯁꯨ ꯑꯩꯅ ꯊꯛꯂꯤꯈꯩ ꯌꯥꯎꯏ꯫ ꯑꯦꯔꯥ, ꯑꯗꯨꯗꯤ ꯅꯪ ꯅꯊꯟꯗ ꯊꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯊꯛꯄꯤꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨ ꯏꯇꯥꯎ ꯃꯥꯏꯃꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯔꯩꯗꯣ ꯉꯁꯥꯏ ꯑꯉꯥꯡ ꯃꯔꯨ ꯀꯣꯛꯐꯝꯗ ꯂꯥꯛꯄꯩ ꯋꯥꯅꯤꯗ꯫ ꯅꯨꯡꯁꯤꯔꯩ ꯂꯥꯛ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯋꯥꯈꯜꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜꯗꯣ ꯏꯀꯥꯏꯕꯒꯤ ꯁꯛꯐꯝꯗ ꯃꯇꯥꯎꯗ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯅꯤꯡꯗꯦꯍꯦ ꯏꯕꯣ, ꯅꯪꯒꯤꯁꯦ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ, ꯋꯥꯈꯜꯒ ꯁꯥꯒꯠꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯅꯁꯨ ꯌꯥꯕꯤꯔꯛꯑꯣꯏꯗꯕꯗ꯫ ꯑꯗꯣ ꯍꯥꯏꯔꯒ ꯑꯝꯇꯪꯗꯤ ꯌꯦꯡꯁꯦꯕ,
ꯑꯅꯤꯗꯣ ꯍꯤꯗꯥꯛ ꯊꯛꯅ ꯊꯛꯅ ꯍꯌꯦꯡ ꯀꯔꯝꯅ ꯍꯥꯏꯕ ꯍꯥꯏꯗꯅ ꯋꯥ ꯇꯥꯅꯔꯤ꯫ ꯁꯣꯝꯗꯅ ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯕ ꯆꯠꯈꯤꯕꯗꯒꯤ ꯁꯅꯥꯍꯜ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯈꯠꯅꯔꯤ꯫ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ? ꯅꯆꯥꯗꯨ ꯊꯤꯔꯨꯕ ꯌꯥꯗ꯭ꯔꯣ? ꯅꯪꯗꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤ ꯑꯩꯅ ꯆꯠꯂꯒ ꯊꯤꯔꯨꯗ꯭ꯔꯣ? ꯃꯣꯏ ꯑꯩꯒ꯭ꯌꯥꯁꯨꯅꯦ ꯊꯤꯔꯨꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯣ ꯑꯩꯒ ꯅꯆꯥꯅꯨꯄꯥꯒ ꯆꯥꯟꯅꯗꯤꯌꯦ꯫ ꯑꯩꯅ ꯊꯤꯔꯗꯤ ꯃꯥ ꯌꯨꯝ ꯌꯧꯔꯛꯄꯗꯅꯦ ꯃꯊꯣꯡ ꯆꯥꯔꯔꯣꯏ꯫ ꯐꯔꯦꯁꯦ, ꯍꯟꯅꯤꯡꯕ ꯀꯥꯟꯗ ꯍꯟꯖꯔꯛꯂꯅꯤ꯫ ꯅꯪ ꯉꯥꯏꯍꯧꯔꯣ ꯃꯃꯥ, ꯑꯩꯗꯤ ꯇꯨꯝꯃꯨꯔꯅꯤ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯕꯅꯤ꯫ ꯑꯩꯁꯨ ꯇꯨꯝꯃꯨꯔꯅꯤ, ꯉꯥꯏꯔꯔꯣꯏ꯫ ꯑꯗꯨ ꯑꯩꯒ꯭ꯌꯥ, ꯂꯥꯏꯁꯪꯗꯨꯕꯨ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯕꯤꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯣ ꯑꯩꯅ ꯐꯅꯕ ꯇꯧꯔꯝꯃꯕꯅꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯜ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯐꯩꯖꯣꯝ ꯑꯉꯧꯕꯒꯗꯨ ꯂꯣꯏꯔꯦ ꯃꯆꯨ ꯃꯆꯨ ꯂꯥꯡꯕ ꯃꯈꯩ ꯍꯩꯔꯪ ꯍꯩꯔꯪ ꯂꯥꯛꯂꯒ ꯂꯥꯏꯁꯪꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯃꯥ, ꯑꯣꯏ ꯃꯥ, ꯇꯥꯗ꯭ꯔꯕꯣ ꯄꯂꯦꯝ? ꯇꯥꯗꯣꯏꯅꯦ, ꯑꯩꯁꯤꯗ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯕ? ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯡꯁꯦ ꯌꯥꯝ ꯐꯖꯔꯤꯁꯤꯅ꯫ ꯃꯃꯥꯕꯨ ꯀꯧꯔꯕꯁꯨ ꯇꯥꯗ꯭ꯔꯕꯗ ꯂꯥꯏꯁꯪꯗꯨꯒꯤ ꯊꯣꯡꯖꯤꯜꯄꯥꯟꯗ ꯁꯜꯂꯒ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ꯫ ꯊꯧꯔꯥꯅꯤ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯛꯄꯗ ꯂꯥꯏꯁꯪ ꯃꯃꯥꯡ ꯌꯧꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯍꯣꯏꯃ, ꯀꯅꯥꯅꯣ? ꯃꯣꯏ ꯑꯩꯒ꯭ꯌꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯁꯤꯍꯧꯔꯦ꯫ ꯏꯃꯨꯡꯗ ꯆꯦꯟꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯂꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ? ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯈꯪꯗꯦ, ꯇꯥꯔꯒ ꯂꯩꯍꯧꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣꯕ꯫ ꯂꯥꯏꯁꯪ ꯃꯃꯥꯡ ꯌꯧꯔꯛꯄꯗ ꯎꯔꯦ ꯐꯩꯖꯣꯝꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕꯗꯣ꯫ ꯍꯩ, ꯑꯁꯤꯕꯨ ꯅꯆꯥꯅꯨꯄꯥ ꯅꯠꯇꯕ꯭ꯔꯅꯦ? ꯍꯣꯏꯅꯦ, ꯃꯥꯟꯒꯨꯝ ꯇꯧꯏꯕꯣ꯫ ꯆꯠꯂꯨ ꯊꯧꯔꯥꯅꯤ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯃꯤ ꯎꯈꯤꯕ ꯇꯥꯔꯦ, ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯁꯣ꯫ ꯃꯃꯥ ꯊꯧꯔꯥꯅꯤꯅ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯄꯤꯛ ꯊꯟꯕ ꯑꯃ ꯂꯧꯔꯨꯔꯤ꯫ ꯏꯁꯤꯡꯗꯨꯕꯨ ꯀꯣꯄꯥꯜꯅ ꯂꯧꯔꯒ ꯇꯨꯝꯂꯤꯕ ꯃꯆꯥꯒꯤ ꯃꯊꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯍꯜ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯤ ꯎꯁꯤꯠꯇꯕ ꯀꯅꯥꯅꯣ ꯐꯃꯨꯡꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯁꯦ? ꯈꯞꯄꯩꯅ ꯊꯣꯡꯒꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯃꯄꯥꯅ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕꯗꯣ꯫ ꯂꯩꯃꯥꯡꯁꯦ, ꯅꯪꯒꯤ ꯐꯃꯨꯡ ꯑꯣꯏꯅ ꯎꯔꯕꯅꯤꯅꯦ꯫ ꯑꯁ ꯕꯥꯕꯥ, ꯑꯩꯕꯨ ꯇꯧꯁꯤꯟꯅꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯍꯜ ꯃꯥꯏꯃꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯊꯦꯡꯕꯨ ꯊꯦꯡꯅꯒꯗ꯭ꯔꯣ? ꯈꯪꯗꯦ, ꯌꯦꯡꯁꯤ ꯏꯇꯥꯎ ꯃꯥꯏꯃꯨ꯫ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯗ ꯆꯪꯗꯣꯏ ꯇꯧꯕꯗꯨꯗ ꯃꯥꯏꯃꯨꯅ ꯈꯥꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯀꯩ ꯍꯥꯏꯒꯦ ꯏꯕꯣꯡ? ꯅꯪ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯗ ꯆꯪꯗꯣꯏ ꯑꯣꯏꯔꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ? ꯅꯆꯦ ꯅꯨꯡꯁꯤꯊꯣꯏꯗꯣ ꯊꯣꯡꯒꯥꯜꯗ ꯃꯤꯅ ꯉꯥꯏꯍꯧꯔꯦ, ꯑꯃꯨꯛꯇ ꯊꯣꯛꯂꯣ ꯍꯥꯏꯌꯨ꯫ ꯏꯆꯦꯅ ꯀꯅꯥꯅꯣ ꯍꯪꯂꯛꯂꯗꯤ? ꯅꯣꯏ ꯆꯦꯒꯤ ꯃꯔꯨꯞꯅꯦ ꯑꯩꯈꯣꯏꯁꯦ, ꯑꯗꯨꯃꯥꯏ ꯈꯨꯝꯃꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯪꯈꯤꯕꯒꯤ ꯉꯥꯏꯍꯥꯛ ꯑꯣꯏꯕꯒ ꯅꯨꯡꯁꯤꯊꯣꯏꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯇꯤ ꯈꯪꯖꯗꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯥꯀꯦꯠ ꯌꯦꯡꯗꯨꯅ ꯊꯤꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯊꯣꯏ꯫ ꯇꯥ ꯃꯥꯏꯃꯣ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤ, ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯅꯣꯏꯔꯣꯝꯗ ꯂꯥꯛꯂꯤꯕ꯫ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯇꯥ ꯃꯥꯏꯃꯣꯒꯤꯁꯦ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯅꯥꯍꯜꯅ ꯀꯔꯤꯅꯣ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ, ꯍꯥꯏꯍꯧꯔꯣ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯃꯨꯗꯨ ꯆꯠꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ, ꯀꯩ ꯋꯥꯅꯣ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯁꯅꯥꯍꯜ? ꯁꯠ ꯍꯥꯏꯔꯣ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ꯫ ꯅꯨꯡꯁꯤꯊꯣꯏ, ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯡꯁꯤꯅꯖꯕꯒ ꯂꯩꯕ꯭ꯔꯣ? ꯅꯨꯡꯁꯤꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯁꯅꯥꯍꯜꯒꯤ ꯃꯇꯧꯗꯨꯗ꯫ ꯁꯅꯥꯍꯜꯁꯤ ꯈꯨꯟ ꯂꯩꯀꯥꯏꯗꯨꯗ ꯉꯥꯎꯁꯤꯟꯅꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯕꯅ ꯁꯅꯥꯍꯜꯁꯤ ꯄꯥꯝꯗꯦ, ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯇꯥ ꯁꯅꯥꯍꯜꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯝ ꯃꯥꯜꯂꯤ꯫ ꯃꯇꯨꯡꯗꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯇꯨꯅꯅꯦ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯀꯅꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯊꯣꯏ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯍꯩ ꯇꯥꯔꯨꯔꯒ ꯁꯅꯥꯍꯜ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯧꯒꯤ ꯃꯇꯧ ꯎꯔꯒ ꯃꯥꯏꯃꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯁ ꯏꯇꯥꯎ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯤ, ꯌꯥꯗ꯭ꯔꯤꯐꯥꯎ ꯇꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯇꯥꯎꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯐꯥꯎ ꯃꯆꯥꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯃꯃꯥ ꯊꯧꯔꯥꯅꯤꯗꯨ ꯏꯁꯧ ꯈꯔ ꯇꯧꯔꯝꯃꯤ꯫ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯌꯣꯛꯄꯗ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕꯁꯦ꯫ ꯃꯆꯥ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗꯦ, ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯍꯣꯏ, ꯅꯆꯥ ꯋꯥꯔꯛꯄꯗ ꯑꯩ ꯄꯛꯁꯤꯜꯂꯛꯀꯅꯨ, ꯉꯁꯤ ꯑꯔꯦꯝꯕꯗ ꯀꯣ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯗꯧꯗꯣꯏꯅꯣꯕ?
ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯂꯤꯅꯤ ꯊꯧꯔꯥꯅꯤ ꯅꯪ ꯉꯁꯤ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯈꯖꯥꯏꯗꯣ ꯄꯥꯏꯔꯒ ꯂꯩꯅꯤ ꯅꯪ ꯊꯧꯔꯥꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯗꯨ ꯀꯤꯗꯤ ꯀꯤꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯊꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯆꯥ ꯍꯜꯂꯛꯇꯕꯅ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯇꯨꯝꯕ ꯌꯥꯗꯅ ꯃꯆꯥꯕꯨ ꯉꯥꯏꯖꯔꯤ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯀꯗꯥꯏꯗꯅꯣ ꯃꯃꯥꯅ ꯆꯠꯂꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯗꯦꯗꯀꯣ ꯃꯁꯤꯕꯣ ꯇꯟꯖꯥꯗꯨꯗ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯂꯛꯂꯤꯕ ꯃꯆꯥꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯆꯥꯗꯤ ꯌꯥꯝ ꯂꯦꯞꯈ꯭ꯔꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯦꯕ ꯏꯃꯥ ꯇꯨꯝꯕꯤꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯑꯣ ꯏꯆꯥ ꯁꯛꯍꯦꯟꯕꯁꯦ ꯉꯥꯏꯔꯝꯂꯤꯕꯅꯤ ꯏꯃꯥ ꯅꯆꯥ ꯉꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯒꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯁꯤꯟꯈ꯭ꯔꯦ ꯃꯃꯥꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯏꯇꯥ ꯅꯨꯡꯁꯤꯊꯣꯏ ꯏꯇꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯍꯩꯃꯥ ꯏꯇꯥ ꯍꯩꯅꯣ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯇꯥ ꯍꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤ ꯉꯔꯥꯡꯗꯤ ꯅꯁꯛꯀ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯇꯥ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯑꯣ ꯅꯨꯡꯁꯤꯅ ꯄꯥꯎ ꯄꯨꯔꯛꯂꯤꯕ ꯏꯇꯥꯅ ꯍꯧꯗꯣꯔꯛꯄ ꯋꯥꯁꯤꯃꯛ ꯐꯥꯒꯤ ꯅꯠꯇꯦ ꯅꯣꯛꯀꯅꯨ ꯏꯕꯦꯝꯃ ꯌꯨꯝꯗꯅꯦ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯄꯣꯠꯅꯦ ꯑꯩꯗꯤ ꯐꯥꯒꯤ ꯃꯥꯜꯂꯒ ꯀꯩꯅꯣ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦꯕ ꯃꯈꯥꯔꯣꯝꯒꯤ ꯇꯥꯐꯩꯖꯥꯎꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯅꯪꯁꯦ ꯅꯨꯡꯁꯤꯌꯦꯌꯦ ꯑꯗꯨꯒꯤ ꯍꯥꯏꯕꯤꯌꯨꯅꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯇꯅ ꯂꯩꯔꯤ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯐꯩꯖꯥꯎ ꯍꯥꯏꯗꯤ ꯂꯋꯥꯏꯗ ꯍꯌꯤꯡ ꯅꯥꯟꯊꯨꯕ ꯃꯁꯛꯅ ꯎꯔꯤ ꯀꯣꯡꯊꯣꯡ ꯃꯥꯟꯕꯗꯣ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯃꯇꯥ ꯍꯩꯅꯨꯁꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯗꯨꯗ ꯁꯤꯊ ꯅꯣꯛꯈ꯭ꯔꯦ ꯏꯇꯥꯁꯤꯃꯛ ꯑꯗꯨ ꯏꯇꯥ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯀꯔꯤ ꯈꯣꯡꯈꯥꯏꯕꯅꯣ ꯑꯁ ꯏꯇꯥ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯎꯔꯤꯡ ꯀꯣꯡꯊꯣꯡ ꯃꯥꯟꯕ ꯃꯥꯗꯤ ꯍꯥꯏꯔꯨꯅꯨ ꯃꯤ ꯃꯁꯛ ꯐꯖꯕ ꯇꯥꯁꯅ ꯍꯜꯅ ꯍꯥꯏꯕ ꯐꯥꯎ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯦ ꯀꯩꯗꯧꯉꯩ ꯍꯥꯏꯔꯛꯂꯤꯅꯣ ꯄꯥꯎ ꯇꯝꯃꯨꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯀꯔꯤ ꯃꯃꯤꯡꯗꯨꯕꯨ ꯃꯥꯏꯃꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯂꯥꯛꯂꯝꯕꯅꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯃꯁꯛꯁꯨ ꯐꯖꯔꯤꯗꯨꯕꯣ ꯑꯣ ꯉꯥꯎꯁꯤꯟꯅꯩꯌꯦ ꯅꯪ ꯀꯔꯤꯝ ꯈꯪꯗ꯭ꯔꯣ ꯃꯤꯅꯗꯤ ꯀꯩꯅꯣ ꯌꯥꯝꯗꯤ ꯍꯥꯏꯅꯕ ꯇꯥꯏ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯒꯤ ꯁꯣꯔꯥꯠ ꯍꯟꯈ꯭ꯔꯒ ꯑꯋꯥꯡ ꯊꯪꯕꯒꯤ ꯀꯦꯊꯕꯤꯒꯤꯗ ꯍꯩꯖꯤꯟꯈꯤ ꯍꯥꯏꯅꯩ ꯑꯗꯨꯅꯤ ꯃꯤꯅ ꯌꯥꯝ ꯍꯥꯏꯅꯩ ꯑꯗꯨꯗ ꯅꯠꯇꯦ ꯏꯇꯥ ꯑꯗꯨꯗꯕꯨ ꯃꯁꯛ ꯐꯖꯔꯁꯨ ꯑꯩꯅ ꯌꯥꯒꯗ꯭ꯔꯕ ꯏꯃꯥ ꯇꯥꯔꯗꯤ ꯑꯩ ꯁꯤꯔꯅꯤ ꯏꯕꯦꯝꯃ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯍꯩꯅꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯇꯥꯁꯦ ꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗ꯭ꯔꯦꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯣꯏꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯔꯛꯎ ꯑꯁꯨꯛ ꯅꯛꯄꯁꯤꯕꯨ ꯑꯗꯨ ꯉꯥꯏꯈꯣ ꯏꯃꯥꯅ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯪꯉꯣ ꯏꯃꯥ ꯀꯩ ꯋꯥꯅꯣ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥꯔꯟꯁꯦ ꯑꯃꯨꯛ ꯍꯧꯔꯅꯤ ꯍꯥꯏ ꯀꯥꯔꯟ ꯅꯠꯇꯦ ꯍꯪꯗ ꯌꯥꯗꯕꯅꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯥ ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣꯕ ꯅꯇꯥ ꯅꯨꯡꯁꯤꯊꯣꯏꯁꯦ ꯅꯨꯄꯥꯒ ꯀꯣꯏꯗ꯭ꯔꯕꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯒ ꯂꯩꯇꯕ꯭ꯔꯕ ꯏꯃꯥ ꯃꯁꯥꯗ ꯍꯪꯉꯣ ꯑꯗꯨꯗꯤ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯏꯕꯦꯝꯃ ꯏꯀꯥꯏꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯑꯗꯣ ꯅꯪ ꯈꯪꯉꯗꯤ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯗꯅ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯔꯛꯂꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯑꯁꯤ ꯋꯥꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯩꯇꯗꯧꯅ ꯑꯁꯤꯛꯇ ꯍꯥꯏꯔꯛꯀꯅꯦꯕ ꯅꯪꯅꯗꯤ ꯍꯪꯕꯗ ꯈꯨꯝꯕ꯭ꯔꯣ ꯍꯪꯗ ꯌꯥꯗꯕꯅꯤ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯏꯃꯥ ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯣ ꯏꯍꯦ ꯀꯥꯎꯕ ꯀꯥꯎꯏ ꯑꯩꯁꯦ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯗꯧꯅꯤ ꯃꯤꯒꯤ ꯄꯤꯅꯕ ꯅꯈꯣꯏ ꯑꯅꯤ ꯐꯝꯍꯧꯒꯀꯣ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯁꯅꯥꯍꯜꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯨꯡꯁꯤꯊꯣꯏꯕꯨ ꯉꯥꯏꯕꯗꯤ ꯇꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯊꯣꯛꯄꯤꯔꯛꯇꯧꯕ ꯅꯨꯄꯤ ꯃꯍꯥꯛꯅꯗꯤ ꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯗ ꯁꯅꯥꯍꯜ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯀꯔꯤꯅꯣ ꯏꯆꯥꯕꯨ ꯌꯨꯒ ꯇꯣꯏꯅ ꯃꯔꯨꯞ ꯑꯣꯏꯔꯛꯂꯤꯁꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯥꯏ ꯋꯥꯇꯥ ꯅꯠꯇꯦ ꯅꯄꯥꯗꯩ ꯅꯪꯅ ꯍꯥꯟꯅ ꯁꯤꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯧꯔꯗꯤ ꯍꯥꯟꯅꯗꯤ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯆꯠꯂꯝꯃꯤ ꯍꯧꯖꯤꯛꯅ ꯅꯣꯡꯉꯥꯟꯕꯗꯩ ꯆꯠꯈꯤꯕꯗꯨꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯐꯝꯁꯦ ꯎꯒꯦ ꯐꯥꯎ ꯐꯪꯖꯗꯦꯕ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯨ ꯊꯛꯄ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯆꯠꯂꯔꯣꯏ ꯆꯥꯛ ꯆꯥꯔꯁꯤ ꯈꯣꯏ ꯄꯥꯕꯗꯤ ꯅꯄꯥ ꯍꯣꯏ ꯋꯥꯔꯦꯡ ꯉꯥꯡꯂꯝꯈꯤꯅꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯜꯂꯛꯇꯧꯕ ꯃꯇꯝ
ꯏꯆꯥꯗꯤ ꯅꯍꯥꯟꯈꯩ ꯌꯨꯝꯁꯤꯗ ꯉꯟꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯈꯪꯂꯤꯔꯣꯏ ꯅꯄꯥꯒꯤ ꯍꯜꯂꯛꯄꯩ ꯃꯇꯝꯒ ꯅꯠꯇ꯭ꯔꯗꯣ ꯏꯃꯥ ꯌꯥꯔꯦꯕ ꯄꯥꯕꯒ ꯉꯥꯏꯔꯔꯣꯏ ꯁꯤꯁꯦ ꯀꯅꯥꯅꯣꯅꯦ ꯉꯥꯏꯔꯣꯏ ꯍꯥꯏꯕꯣ ꯑꯦ ꯌꯧꯔꯛ ꯃꯥꯜꯂꯦ ꯅꯄꯥꯁꯨ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂꯅꯤ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯊꯧꯔꯥꯅꯤ ꯃꯪꯂꯤꯕ꯭ꯔꯣ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯈꯪꯖꯗ꯭ꯔꯦꯗ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯉꯁꯤꯁꯦ ꯅꯪꯅ ꯉꯥꯎꯖꯔꯒ ꯏꯄꯥ ꯏꯆꯥꯗ ꯇꯥꯏꯁꯤꯜꯂꯤꯕꯅꯤꯅꯦ ꯍꯥ ꯆꯥꯛꯇꯨꯝ ꯆꯥꯁꯤꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯥꯏꯃꯨꯅ ꯏꯇꯥꯎ ꯌꯥꯔꯦꯕ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯆꯠꯄꯁꯦ ꯊꯦꯡꯁꯨ ꯊꯦꯡꯅꯗꯤ ꯑꯉꯥꯡ ꯑꯃꯗ ꯀꯧꯊꯣꯛꯀꯟꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯏꯇꯥꯎ ꯉꯁꯤꯅ ꯂꯣꯏꯔꯒꯦ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯆꯥꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯊꯧꯔꯛꯂꯝꯃꯤ ꯃꯇꯥꯏꯕꯦꯝꯃ ꯍꯩꯅꯨꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗꯨꯗ ꯃꯥꯏꯃꯨꯅ ꯂꯥꯏ ꯏꯇꯥꯎ ꯌꯦꯡꯉꯨꯗꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃꯗꯤ ꯍꯥꯏꯅꯔꯒꯦ ꯅꯨꯡꯁꯤꯊꯣꯏꯁꯨ ꯎꯔꯦ ꯁꯅꯥꯍꯜ ꯂꯩꯔꯤꯕꯗꯣ ꯍꯥꯏꯔꯛꯏ ꯃꯇꯥ ꯍꯩꯅꯨꯗ ꯏꯇꯥ ꯂꯩꯔꯤꯗꯨ ꯑꯥꯗ ꯈꯥꯕꯩ ꯊꯝꯂꯒ ꯌꯨ ꯊꯛꯄ ꯕꯥꯃꯣꯟꯁꯦ ꯑꯁ ꯏꯇꯥ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯩꯅꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯣ ꯍꯣꯏ ꯇꯥ ꯃꯥꯏꯃꯨ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯅꯨꯡꯁꯤꯊꯣꯏ ꯉꯥꯏꯔꯝꯂꯤꯅꯤ ꯈꯣꯏ ꯇꯧꯁꯤꯅ ꯅꯨꯡꯁꯤꯊꯣꯏꯒ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯉꯥꯏꯔꯝꯂꯤꯕ ꯑꯣ ꯇꯥ ꯁꯅꯥꯍꯜ ꯀꯔꯤ ꯋꯥꯅꯣ ꯏꯇꯥ ꯅꯨꯡꯁꯤꯊꯣꯏꯗ ꯍꯥꯏꯅ ꯍꯥꯏꯕꯣ ꯎꯁꯨꯝ ꯅꯨꯡꯁꯤꯊꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯔꯔꯣꯏ ꯍꯥꯏꯔꯣ ꯇꯥ ꯁꯅꯥꯍꯜ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨ ꯁꯨꯝ ꯂꯩꯀꯥꯏꯗ ꯂꯥꯛꯄꯁꯦ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ ꯊꯤꯅ ꯆꯩꯕ ꯅꯠꯇ꯭ꯔꯁꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯉꯥꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕꯁꯨ ꯐꯥꯎꯈ꯭ꯔꯦ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯅꯨꯡꯁꯤꯊꯣꯏꯁꯨ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯏꯇꯥꯎ ꯀꯩꯁꯨ ꯍꯥꯏꯗꯅ ꯂꯩꯍꯧꯔꯤꯗꯨꯕꯣ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯡꯁꯤꯊꯣꯏ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯉꯣꯏ ꯏꯕꯣ ꯊꯣꯛꯇ꯭ꯔꯤꯕ ꯅꯨꯄꯥ ꯈꯨꯗꯣꯛꯇꯗꯨꯒ ꯃꯤꯑꯣꯏꯔꯣꯏ ꯀꯥꯟꯗꯦ ꯆꯠꯁ ꯌꯥꯎ ꯌꯨꯝꯗ ꯁꯣꯝꯗꯅ ꯃꯃꯥꯏꯕꯦꯝꯃ ꯊꯧꯔꯥꯅꯤꯅ ꯑꯣ ꯀꯔꯤꯅꯣ ꯃꯈꯣꯏꯒ꯭ꯌꯥ ꯅꯨꯃꯤꯠ ꯐꯥꯎ ꯇꯥꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯣ ꯋꯥꯔꯦꯝ ꯉꯥꯡꯕ ꯂꯩꯄꯨꯡ ꯐꯝꯕꯗ ꯋꯥꯕꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯧꯔꯥꯅꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯔꯤꯅꯣ ꯍꯥ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯩꯔꯣ ꯇꯧꯅꯨꯀꯣ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯂꯨꯈ꯭ꯔꯥ ꯑꯣꯏꯖꯍꯧꯅꯤꯍꯦ ꯍꯔꯦ ꯀꯔꯤꯗꯕꯨ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯊꯧꯔꯥꯅꯤ ꯅꯪꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯖꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯧꯇ ꯇꯧꯔꯒ ꯁꯨꯛꯇꯅꯇ ꯂꯩꯕꯩꯔ ꯈꯪꯗꯦ ꯌꯦꯡꯅꯤꯡ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗꯅꯤ ꯑꯣ ꯍꯧꯖꯤꯛꯇꯤ ꯁꯛ ꯊꯤꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯏꯄꯥꯝꯗ ꯆꯠꯂꯒ ꯂꯩꯁꯥꯕꯤꯗꯧꯅ ꯂꯩꯔꯨꯒꯦ ꯏꯁ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯧꯔꯤꯕ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯅꯃꯥꯏꯗ ꯍꯌꯦꯡ ꯆꯞꯂꯕꯤ ꯅꯪꯅ ꯍꯌꯦꯡ ꯆꯞꯂꯁꯨꯅꯦ ꯍꯟꯇ ꯍꯜꯂꯛꯎ ꯂꯧꯕꯤꯒꯦ ꯍꯥꯏꯕ ꯌꯥꯝ ꯂꯩ ꯊꯥꯏꯅꯒꯤ ꯁꯛꯍꯦꯟꯕꯤ ꯊꯧꯔꯥꯅꯤꯗꯣ ꯑꯣꯏꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯕꯨ ꯂꯤꯟꯗꯧꯅ ꯃꯀꯨ ꯍꯨꯕ ꯌꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯑꯣꯏꯔꯣꯏ ꯕꯦꯝꯃ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯈꯔ ꯉꯜꯍꯟꯁꯤꯀꯣ ꯕꯥꯃꯣꯟ ꯒꯣꯡ ꯂꯥꯎꯕ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯤ ꯃꯥꯟꯗ꯭ꯔꯕꯅꯤ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯂꯤꯟꯒ ꯆꯥꯡꯗꯝꯅꯗꯅ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯇꯧꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯗꯨꯕꯨ ꯍꯟꯅꯨꯔꯁꯨ ꯊꯧꯔꯥꯅꯤ ꯅꯪꯁꯦ ꯐꯖꯕꯁꯦ ꯍꯟꯗ꯭ꯔꯤ ꯁꯤꯗꯅꯤ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯉꯥꯎꯈꯤꯕꯗꯣ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯣꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯈꯜꯗ ꯁꯅꯥꯍꯜꯗꯣ ꯉꯥꯎꯆꯠꯅꯔꯤ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯔꯤꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯃꯥꯏꯃꯨꯅ ꯏꯇꯥꯎ ꯅꯪꯅ ꯗꯨꯛ ꯅꯨꯡꯁꯤꯔꯗꯨꯕꯨ ꯀꯣꯛ ꯐꯥꯔꯒ ꯂꯧꯔꯣ ꯀꯩꯅꯣ ꯅꯨꯄꯥ ꯊꯣꯛꯑꯣ ꯏꯇꯥꯎ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯏꯇꯥꯎ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯅ ꯐꯨꯔꯗꯤ ꯑꯩꯕꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯐꯥꯁꯤꯒꯦ ꯏꯇꯥꯎ ꯅꯪ ꯈꯔ ꯁꯤꯜꯂꯣ ꯐꯪꯍꯧꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯐꯨꯔꯁꯨ ꯃꯁꯨꯡ ꯂꯥꯡꯉꯤꯅꯤ ꯈꯜꯂꯒꯦꯕ ꯑꯗꯨꯅꯦꯗꯅ ꯏꯇꯥꯎ ꯅꯨꯄꯥ ꯊꯣꯛꯇꯧꯅꯤ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯗ ꯃꯇꯥ ꯍꯩꯅꯨ ꯂꯥꯛꯂꯝꯃꯤ ꯏꯇꯥ ꯅꯨꯡꯁꯤꯊꯣꯏ ꯍꯩꯃꯥ ꯏꯇꯥ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯀꯩꯒꯤ ꯂꯦꯞꯇꯅ ꯂꯩꯔꯤꯅꯣ ꯏꯇꯥ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯁꯤ ꯂꯥꯛꯑꯣ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯤ ꯏꯇꯥ ꯊꯦꯡꯉꯦꯗ ꯂꯥꯛꯑꯣ ꯏꯁꯤꯡ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯏꯊꯟꯗ ꯆꯠꯄ ꯇꯟꯕꯒꯤ ꯅꯪꯍꯧꯔꯤꯅꯤ ꯊꯦꯡꯁꯨ ꯊꯦꯡꯂꯤ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯨꯔꯁꯤ ꯑꯅꯤꯗꯣ ꯏꯁꯤꯡ ꯊꯣꯛꯄ ꯊꯣꯛꯂꯛꯂꯤ ꯄꯨꯈ꯭ꯔꯤ ꯌꯧꯔꯝꯗꯥꯏꯗꯅꯤ ꯍꯩꯅꯨ ꯅꯠꯇ꯭ꯔꯣ
ꯃꯥꯅꯤꯅꯦ ꯀꯩ ꯍꯥꯏꯒꯦ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯎꯗ꯭ꯔꯦꯅꯦ ꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯄꯥꯏꯔꯛꯎ ꯏꯊꯟꯇ ꯄꯨꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯣꯏꯅꯦ ꯇꯟꯖꯥ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯇꯟꯖꯥ ꯐꯪꯈ꯭ꯔꯦ ꯍꯩꯅꯨꯅ ꯄꯣꯠ ꯊꯥꯡꯖꯤꯟꯃꯤꯟꯅꯔꯤꯉꯩ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯆꯤꯜ ꯃꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯅꯨꯄꯤꯗꯨꯗꯤ ꯂꯥꯎꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤ ꯏꯇꯥ ꯂꯣꯏꯔꯦ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯍꯩꯃ ꯏꯇꯥ ꯅꯨꯡꯁꯤꯊꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯤ ꯏꯅꯦ ꯍꯣ ꯏꯅꯦ ꯊꯧꯔꯥꯅꯤ ꯍꯩꯃ ꯀꯩꯗꯧꯔꯦ ꯄꯤꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯅꯦ ꯇꯥꯖꯅꯍꯜꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯍꯧꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯆꯨꯝꯂꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯍꯣꯏꯅꯦ ꯏꯆꯦ ꯅꯨꯡꯁꯤꯊꯣꯏꯗꯣ ꯄꯨꯔꯛꯍꯧꯔꯦ ꯇꯥ ꯃꯥꯏꯃꯨ ꯍꯣꯏꯗ ꯂꯩꯍꯧꯔꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯨꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯐꯥꯔꯨꯔꯤ ꯑꯣꯏꯔꯤꯅꯤ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤ ꯁꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏ ꯀꯞꯂꯗꯨꯅ ꯁꯅꯥꯍꯜꯗ ꯆꯩꯔꯤ ꯕꯥꯃꯣꯟ ꯂꯝꯍꯦꯟꯕ ꯅꯪꯅ ꯑꯩꯕꯨ ꯇꯧꯁꯤꯟꯅꯔꯒ ꯐꯥꯕꯤꯕ ꯈꯪꯒꯅꯤ ꯅꯪ ꯁꯥꯎꯔꯅꯨ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯅ ꯁꯥꯎꯔꯗꯤ ꯑꯩ ꯌꯦꯡꯐꯝ ꯂꯩꯔꯔꯣꯏ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕ ꯐꯥꯔꯒ ꯅꯪ ꯍꯤꯡꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯅꯤ ꯈꯟꯕ꯭ꯔꯕ ꯅꯪꯒꯨꯝꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯉꯥꯎꯁꯤꯟꯅꯔꯔꯣꯏ ꯍꯤꯗꯥꯛꯁꯨ ꯊꯛꯑꯔꯣꯏꯒꯦꯕ ꯅꯪꯅ ꯌꯥꯗꯕ ꯇꯧꯔꯔꯣꯏꯕ ꯅꯪ ꯁꯥꯎꯒꯅꯨ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯍꯜ ꯑꯍꯨꯝ ꯄꯥꯎ ꯍꯜꯂꯨꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯗꯤ ꯁꯥꯎꯕꯗ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯝꯗꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯕꯥꯃꯣꯟꯗ ꯆꯦꯟꯈꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯄꯥꯎ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏ ꯍꯦꯟꯅ ꯁꯅꯥꯍꯜꯗ ꯁꯥꯎꯈꯤꯔꯝꯃꯤ ꯕꯦꯃꯥ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯃꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯣꯝꯗ ꯑꯣꯏꯅ ꯆꯥꯎꯅ ꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯣꯏꯔꯦ ꯂꯩꯀꯥꯏꯗꯗꯤ ꯁꯅꯥꯍꯜꯅ ꯅꯨꯡꯁꯤꯊꯣꯏ ꯄꯨꯔꯛꯄꯗ ꯀꯂꯛꯄ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯅꯣꯡꯃꯇ ꯄꯨꯟꯗꯕ ꯃꯤ ꯐꯥꯎ ꯁꯅꯥꯍꯜꯕꯨ ꯍꯤꯊꯥꯛ ꯇꯛꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ ꯏꯇꯥꯎ ꯁꯅꯥꯍꯜ ꯃꯩꯃꯨꯁꯨ ꯍꯧꯔꯨꯔꯁꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯨꯁꯤꯕ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯏꯇꯥꯎ ꯑꯩꯗꯤ ꯆꯠꯊꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯈꯣꯏ ꯆꯠꯊꯣꯛꯎꯔꯣ ꯍꯦꯔ ꯏꯇꯥꯎ ꯅꯨꯄꯤꯗꯤ ꯉꯔꯥꯡꯗ ꯊꯤꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯊꯨꯅ ꯈꯨꯗꯣꯝꯕꯤꯗ ꯐꯝꯃꯤꯗ ꯑꯗꯨꯅꯦ ꯌꯥꯝ ꯊꯨꯈ꯭ꯔꯦ ꯋꯥꯅꯦ ꯁꯦ ꯂꯥꯛꯑꯣ ꯑꯝꯇ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯩ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯦꯕ ꯀꯩꯅꯣꯗ ꯏꯇꯥꯎ ꯑꯍꯤꯡ ꯐꯥꯎ ꯌꯨꯝꯗ ꯍꯟꯗꯈꯩ ꯊꯛꯄ ꯉꯝꯕ ꯏꯇꯥꯎꯅ ꯉꯁꯤ ꯌꯥꯗꯕꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦꯀꯣ ꯁꯨꯝ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯁꯅꯥꯍꯜꯗꯣ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯃꯤꯅ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯐꯥꯎ ꯋꯥ ꯃꯈꯥꯁꯨ ꯌꯥꯝ ꯇꯥꯔꯤꯁꯦ ꯅꯣꯏ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯁꯅꯥꯍꯜꯒꯤ ꯃꯇꯧꯗꯨꯗ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟꯅ ꯌꯦꯅꯈꯥꯗ ꯐꯤ ꯐꯧꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯇꯥꯔꯝꯕ ꯅꯨꯡꯁꯤꯊꯣꯏꯗꯣ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯍꯜꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯥꯟꯅꯔꯨꯅꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯂꯥꯛꯑꯣꯁꯦ ꯃꯣꯏꯅ ꯉꯥꯡꯂꯤꯁꯤ ꯀꯩꯅꯣ ꯉꯥꯏꯈꯣ ꯋꯥ ꯐꯖꯅ ꯉꯥꯡꯅꯈꯤꯒꯦ ꯌꯥꯔꯦꯕ ꯁꯤ ꯆꯪꯉꯁꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯤ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯀꯂꯛꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯁꯅꯥꯍꯜꯒꯤ ꯄꯨꯟꯁꯤ ꯑꯍꯣꯡꯕꯅ ꯄꯤꯛꯊꯟꯈ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗ ꯄꯦꯟꯖꯈꯤ ꯊꯧꯔꯥꯅꯤ ꯏꯆꯥꯁꯤ ꯌꯥꯝ ꯍꯣꯡꯉꯤꯅꯦ ꯍꯣꯏꯅꯦ ꯃꯣꯏ ꯌꯥꯝ ꯍꯣꯡꯉꯦ ꯑꯩꯒꯤ ꯏꯃꯧꯁꯤ ꯁꯅꯥꯅꯤꯀꯣ ꯁꯅꯥ ꯐꯠꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯥꯅꯤ ꯁꯅꯥꯅꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯅꯤ ꯃꯁꯛ ꯃꯇꯧꯅ ꯐꯖꯕꯅꯤ ꯋꯥꯈꯜꯅ ꯇꯥꯕꯅꯤ ꯃꯅꯦ ꯃꯀꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥꯒꯨꯝ ꯈꯜꯂꯤꯅꯦ ꯃꯣꯏ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯁꯨꯛ ꯐꯕ ꯏꯃꯧꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯆꯤꯟꯗꯣꯡꯕꯤꯁꯤꯡꯅ ꯉꯥꯡꯅꯒꯦꯅ ꯉꯥꯡꯅꯔꯤꯕꯅꯤꯗꯣ ꯀꯔꯤ ꯍꯥꯏꯔꯤꯕ ꯇꯝꯃꯨꯅꯦ ꯃꯃꯥ ꯑꯣ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯠꯇꯦ ꯁꯤꯅꯤꯗꯅ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯌꯥꯏ ꯁꯨꯅꯤꯡꯗꯕꯤ ꯃꯅꯦ ꯃꯀꯨ ꯂꯨꯅ ꯇꯧꯅꯤꯡꯗꯕꯤ ꯑꯃ ꯊꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯐꯔꯦ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯆꯠꯇꯧꯔꯕ꯭ꯔꯥ ꯍꯣꯏ ꯄꯥꯎ ꯆꯠꯂꯨꯈꯤꯒꯦ ꯀꯅꯥꯒꯤꯅꯣ ꯉꯁꯤ ꯆꯠꯇꯣꯏꯁꯤꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤꯅꯤ ꯄꯥꯕ ꯐꯔꯦ ꯆꯠꯊꯣꯛꯂꯨꯔꯣ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯌꯨꯝꯗꯤ ꯌꯧꯔꯛꯎꯀꯣ ꯍꯣꯏ ꯕꯥ ꯃꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯍꯣꯏꯅꯦ ꯃꯣꯏ ꯏꯆꯥ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯕꯅꯤ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯖꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯃ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯔꯛꯇꯧꯔꯦ ꯃꯇꯝ ꯑꯁꯤꯐꯥꯎ ꯁꯅꯥꯍꯜ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯗꯁꯨ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯝꯗꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯆꯤꯜ ꯂꯧꯕꯤ ꯈꯔꯅꯗꯤ ꯑꯗꯨꯝ ꯉꯥꯡꯅꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯔꯤ ꯊꯣꯛꯂꯦꯅ ꯇꯧꯁꯤ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯂꯩꯀꯥꯏꯁꯤ ꯃꯊꯧ ꯂꯩꯇꯕ ꯃꯤꯗꯤ ꯑꯣꯈꯥꯛꯅ ꯂꯩꯅꯕ ꯖꯥꯠꯅꯤꯀꯣ ꯀꯩꯗꯧꯔꯦ ꯊꯧꯔꯥꯅꯤ
ꯅꯪꯅ ꯑꯃꯨꯛ ꯁꯧ ꯂꯥꯎꯔꯒ ꯂꯥꯛꯂꯤꯗꯨꯅ ꯑꯣ ꯁꯤꯕꯨ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯁꯥꯎꯕ꯭ꯔꯣ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯒꯤ ꯁꯥꯎꯔꯤꯕꯅꯤ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯕꯤꯔꯛꯂꯦ ꯀꯔꯤ ꯑꯣꯏꯅꯤꯌꯦ ꯃꯥꯒꯤ ꯃꯃꯧꯗꯤ ꯃꯆꯥ ꯌꯥꯎꯏꯌꯦ ꯃꯥꯒꯤꯗꯤ ꯅꯨꯄꯤ ꯄꯣꯛꯏ ꯑꯗꯨ ꯑꯗꯥ ꯃꯅꯦꯝꯅ ꯃꯃꯧ ꯑꯠꯄꯤꯔꯦ ꯃꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯁꯤꯅꯤꯗꯅ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯄꯦꯟꯖꯔꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯤꯁꯨ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨꯗꯕꯨ ꯁꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯣ ꯌꯦꯡꯉꯨ ꯃꯈꯣꯏꯒꯤ ꯋꯥꯔꯦꯝ ꯉꯥꯡꯕꯤꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯣ ꯏꯃꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯗꯤ ꯏꯃꯧꯅ ꯀꯔꯤ ꯈꯟꯒꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯇꯥꯁꯤꯜꯂꯨꯅꯨ ꯊꯧꯔꯥꯅꯤ ꯃꯣꯏꯅ ꯄꯪꯉꯥꯏ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯣ ꯅꯃꯧꯗꯣ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯈꯔ ꯌꯥꯎꯁꯤꯟꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯃꯃꯥꯡꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯁꯝꯕꯜꯁꯤ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟꯕꯤꯌꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯍꯣꯏ ꯁꯦꯝꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥꯗꯣ ꯏꯟꯁꯥꯡ ꯈꯔ ꯌꯣꯟꯈꯤꯕꯒꯤ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯊꯧꯔꯥꯅꯤꯕꯨ ꯎꯈꯤ ꯑꯗꯨꯕꯨ ꯎꯔꯕꯁꯨ ꯀꯧꯕꯗꯤ ꯉꯝꯈꯤꯗꯦ ꯀꯧꯔꯒ ꯃꯆꯥꯒꯤ ꯄꯥꯎ ꯑꯃꯗꯤ ꯍꯪꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯅ ꯑꯗꯨꯝ ꯃꯌꯨꯝ ꯍꯜꯂꯛꯈꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯔꯝ ꯂꯩꯔꯝꯒꯅꯤ ꯁꯤꯗ ꯂꯩꯕꯗꯧꯅꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯨꯕꯗꯤ ꯌꯥꯔꯣꯏꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯕꯒꯦ ꯏꯃꯥꯗꯤ ꯏꯆꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯗ꯭ꯔꯦ ꯑꯩꯁꯨ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯏꯟꯊꯣꯛꯂꯦ ꯑꯩꯁꯦ ꯐꯠꯇꯕꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯃꯥ ꯇꯥꯔꯦꯀꯣ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ ꯀꯞꯂꯤꯉꯩ ꯍꯩꯅꯨ ꯂꯥꯛꯇꯨꯅ ꯊꯦꯝꯖꯤꯜꯂꯔꯤ ꯀꯩꯅꯣ ꯏꯃꯥ ꯁꯨꯝ ꯀꯞꯇꯅ ꯂꯩꯔꯕ꯭ꯔꯣ ꯀꯞꯇꯦꯗ ꯅꯇꯥꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯝꯂꯤꯕ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯀꯔꯝꯅꯕꯨ ꯂꯩꯔꯝꯒꯅꯤ ꯏꯆꯥꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯏꯃꯥ ꯏꯇꯥꯗꯣ ꯑꯩꯁꯨ ꯎꯅꯤꯡꯉꯤ ꯑꯗꯣ ꯏꯃꯥꯁꯨ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯏꯇꯥ ꯅꯠꯇꯅ ꯏꯃꯥꯒꯤꯁꯨ ꯀꯅꯥ ꯂꯩꯇꯦ ꯏꯇꯥꯗꯣ ꯂꯧꯈꯠꯄꯤꯔꯁꯤꯕ ꯏꯃꯥ ꯑꯩꯁꯨ ꯏꯆꯥꯗꯨ ꯂꯧꯈꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯅꯇꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯃꯟꯗꯦꯀꯣ ꯏꯕꯦꯝꯃ ꯏꯇꯥꯒꯤ ꯃꯔꯥꯜꯗꯤ ꯅꯠꯇꯦ ꯏꯃꯥ ꯃꯥꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯤ ꯌꯥꯖꯗꯕꯅꯤ ꯌꯥꯗꯕꯒꯤ ꯅꯝꯗꯅ ꯐꯥꯕꯤꯔꯤꯅꯤ ꯏꯇꯥꯗꯣ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯌꯨꯝꯗ ꯍꯜꯂꯝꯂꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯍꯜꯂꯨꯕꯒꯤꯅꯤ ꯏꯃꯥ ꯑꯩꯒꯤꯁꯨ ꯆꯦꯛꯁꯤꯟꯗꯕ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ ꯍꯩꯅꯨꯋꯥ ꯑꯗꯨꯝꯅ ꯈꯟꯒꯅꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯨ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯏꯃꯥ ꯃꯊꯟꯗ ꯂꯩꯕꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯍꯩꯅꯨ ꯈꯜꯂꯤꯕꯅꯤ ꯏꯃꯥꯁꯨ ꯏꯆꯥꯗꯣ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯗꯅ ꯁꯥꯒꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯀꯤꯗ꯭ꯔꯦ ꯍꯥꯏꯖꯔꯁꯅꯨ ꯈꯜꯂꯤ ꯑꯩꯅ ꯉꯝꯗ꯭ꯔꯕꯗ ꯏꯆꯥꯗꯨꯅꯗꯤ ꯏꯃꯥꯅꯤ ꯍꯥꯏꯗꯅ ꯌꯦꯡꯕꯤꯗꯧꯔꯤ ꯁꯥꯒꯩꯅꯗꯤ ꯉꯁꯤ ꯐꯥꯎ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯥꯗꯣ ꯂꯧꯈꯠꯄꯤꯔꯒꯦꯅ ꯈꯜꯂꯤ ꯏꯇꯥ ꯇꯥꯔꯗꯤ ꯌꯥꯝ ꯍꯔꯥꯎꯔꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯍꯩꯅꯨꯁꯨ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯃꯥꯅ ꯂꯧꯈꯠꯄꯤꯔꯗꯨꯅ ꯆꯪꯅꯗꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯊꯧꯔꯥꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯐꯠꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯀꯤꯕꯤꯗꯧ ꯅꯠꯇ꯭ꯔꯦ ꯍꯥꯟꯅꯁꯨ ꯀꯤꯗꯦꯗ ꯑꯗꯨꯕꯨ ꯈꯪꯗꯦ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ ꯀꯔꯤ ꯑꯁꯨꯛ ꯐꯕ ꯏꯃꯧ ꯑꯃ ꯐꯪꯂꯕꯗꯕꯣ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ ꯍꯜꯂꯛꯂꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯤꯕꯅꯣ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯊꯥꯕ ꯍꯪꯒꯥꯝꯁꯤꯡꯗꯣ ꯏꯁꯤꯡ ꯆꯥꯏꯔꯨꯕꯅꯤ ꯏꯆꯥ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯉꯣꯟꯗ ꯆꯥꯏꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯏꯃꯧ ꯋꯥꯅꯕꯅꯤ ꯋꯥꯗꯦꯗ ꯏꯃꯥ ꯀꯅꯥꯅꯣ ꯑꯃꯒ ꯇꯥꯃꯥꯏꯃꯨꯒꯅ ꯍꯧꯕ ꯂꯥꯛꯇꯅ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯐꯔꯦꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯍꯦꯟꯖꯥꯡ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯃꯧꯕꯣ ꯆꯥꯅꯤꯡꯕ ꯑꯃ ꯊꯣꯡꯂꯁꯤ ꯍꯥꯏꯌꯨ ꯏꯃꯥ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯏꯃꯥꯒꯤ ꯆꯥꯅꯤꯡꯕꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯁꯤ ꯅꯃꯧꯒꯤꯗꯤ ꯏꯌꯥ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯏꯃꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯐꯥꯎ ꯁꯅꯥꯍꯜ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅꯤꯡꯕꯒ ꯊꯋꯥꯏ ꯋꯥꯕꯒ ꯄꯨꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯋꯥꯈꯜ ꯇꯥꯔꯕꯩ ꯈꯜꯂꯨꯕꯅꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯦꯛꯇ ꯍꯟꯖꯤꯟ ꯑꯩꯕꯨ ꯀꯔꯤ ꯏꯔꯥꯒꯤꯅꯣ ꯃꯁꯤꯒꯤ ꯍꯩꯖꯨꯒꯥꯛ ꯃꯥꯟꯕ ꯕꯥꯃꯣꯟꯁꯤꯒ ꯊꯦꯡꯅꯍꯜꯂꯤꯁꯤꯕꯣ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯅꯥꯀꯟꯗꯩ ꯁꯅꯥꯍꯜꯅ ꯐꯥꯏꯔꯤ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯔꯛꯏ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯑꯊꯦꯡꯕꯁꯤꯗ ꯇꯨꯝꯗꯗꯅ ꯍꯩꯃꯥ ꯀꯅꯥꯅꯣ ꯈꯪꯁꯨ ꯈꯪꯉꯤ ꯑꯔꯣꯟꯕꯗꯤ ꯌꯥꯝ ꯇꯧꯔꯕꯅꯤꯅ ꯈꯪꯉꯤꯅꯦꯕ ꯀꯔꯤꯅꯣ ꯉꯁꯥꯏꯗꯩ ꯅꯪ ꯉꯥꯏꯔꯒ ꯇꯥ ꯁꯅꯥꯍꯜꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ
ꯀꯔꯤ ꯑꯩꯅ ꯉꯥꯡꯕꯗꯤ ꯀꯔꯤꯅꯣ ꯅꯣꯡꯃ ꯐꯥꯎ ꯁꯨꯃꯥꯏꯅ ꯍꯥꯏꯗꯦ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯀꯥ ꯌꯧꯔꯕꯗ ꯁꯅꯥꯍꯜ ꯅꯣꯛꯊꯣꯔꯛꯏ ꯂꯛꯅꯕꯅꯤ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯌꯨ ꯉꯥꯎꯕ ꯁꯥꯕꯗꯣ ꯀꯩ ꯈꯜꯂꯦ ꯑꯉꯥꯎꯕ ꯕꯥꯃꯣꯟ ꯂꯝꯍꯦꯟꯕ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯐꯕ ꯋꯥꯈꯜ ꯇꯥꯕ ꯃꯤꯕꯨ ꯁꯦꯝꯕꯤꯕ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯕ ꯍꯩꯕ ꯅꯨꯡꯁꯤꯊꯣꯏ ꯂꯧꯔꯨꯕꯗꯒꯤ ꯁꯅꯥꯍꯜ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯈꯤꯗꯨꯅ ꯏꯪꯅ ꯂꯩꯈꯤꯔꯝꯃꯤ